Vcpc Irong CHESABA branch ki president BM AMJAD na mayang IMPHAL da LEIBA Rehabilitation Center Way to Recovery Home da Mahakki Ngamjaba Mateng Pangkhre tengbang adu nisa gi ipak ta luptuna mangki ga dawraba singi damak oizaba thadok tuna hotnariba Rehabilitation Center singbu ikai kumnaba utpa oina tengbang ki bani loinana manipur gi tongan ba mafam singda lairiba Rehabilitation Center singnasu naha singbu kannaba hotnabada amuk khana mateng panghaning bagi apamba mahakna fongdoki loinana Rehabilitation Center Sigi Maikay Digisu BM AMJAD na mateng panglak pagidamag thagat pa fongdoki. Sirabai now Vcpc president loibiriba president branch ki president loibiriba basai AMJAD nung siraba now sira way to recovery home da sauro mateng chengcha kaya bu mateng pangwira pidang ko site ki thagal fongdok chari madi warmly welcome to jari tung ta badu su sidai hena ko site ki mateng panghaning bage pamalai amadi kunai sida mang kidro ni sasara mang kidro ba hawol ru na mayam go koi na sina chaw mating ama pangbiraga koi saita mating pangbira kidong ta koi saita ki thaw phungok jabo loina na ani ngai letana thaw phungok jari